Tu hatu zat kinu jingi manam pen patri Thobigi kuzeng paye lakpa nang balay pagtitahanu Ambasaba kong kaini Sisiron manay do Thobigi kuzeng paining lady kamba magon kaday Aina tija duba aina lija duba wari sigi maming thaina lukhabe aje hawzarage thaina lukhabe yaba sareng macha oina porami mahak sareng macha adu he kanga da thamami nomadi lukhabe aduna macha sareng adu kanga dagi nusada sumana putopirami adu phajaba sareng adu manigumba kwamana urami mahangna sareng adu yamna saringrami sareng kwa aduna khudemeya da paitharami ada sareng adu han chage tarmi sareng na phal launa karami adu mani umba kwa adu khudemeya da thamliba mani adu umaga machinda umar thuna paikirami mathai nungaitaba kwak adu mathai nungaitaba paikirami loidara Inu tinanida nang taure tariba misuwa haina Ay hinu tinanida nang taure tariba misuwa haina Sumduna pubi kare aigi hacham pumbase Oring olode apugewu olode asa yon jam up Kau sai mi no cry in the way Artisan calling when full desire Lura và isin da imidari ai cho da lema ta jago yaro imi isai sa o imi jago yaro noy ka isai sa ko noy ka achabo pi de jabu tine ka bo Rumjari ma Manipur chingsang lo thol bi tu ren rasel asam bizon li ting bi ri tu tarung thogan bi Trading ma panthari bi nong tre mau ling bi Manipur mangan nai bi malim sana hori bi pi le na pi thousand palem Gandhina drama am taurami drama adu da Gandhi ase leptuna lerami miya ma un shibidagi asengbadona mutri sadra thami adu mana leibda nupa mana walking sum lakpada magi walking chapada puba chaishu do kawe haiduna Gandhi ki chaishu do pugi adada Gandhina Manipur je pungwang mange da sigumba ngata ngare hare aduga ani subad nupa am lakpadana ma gi inspector kawrame adudai Gandhi gi inspector upa chai kare aduga ahum subun lakpadana maje mayung yam haningaba Gandhi gi marumda mayung hanbada sodana nupadagi makhongna chongthokraba adure Gandhi gi phajom adu chingdaraga nupadagi makhongna taitue daga Gandhi na sidi ai khangdana leiba ngamaktre hare matang se wari lojare